Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Manipuri tongan lup tara humdoi na ngasi numidang wairam pung taruk tagi ayeng numidang wairam pung taruk pauba total shutdown kaukre Manipur police na hari lanjener ko miyoi taruk nupi ahum amasung angang ahum hauzik pauba thiba khangriba asi phangnaba sarkar na honari lamdam masi kala sanskriti hena chawkot anaba pandamda numin ini chatharakpa kala utsav ngasi Imphal loisan kre Jharkhand Vidhan Sabha Mikal ki ahamba tangka ki board ayeng thadanaba sem chaba loire amasung terrorist sing ser thadabaga mari lenana NIA na Tripura amasung lebak asigi mafam kyada thi humbagi thabak chathakre Manipur ki tongan ba lup tara humdoina pung kunmari ki total shutdown kaukre IPSA Pandam Akomlup IPA KSA Kanglamai KIL CLK ERDO Axil MIKL SWA amasung loyal lupna total shutdown adu kaukibani kaisampat ahibam laikai Imphal leiba IPSA gi office ta pangthopa paugi mifam amada lup tarahumdoi asina ngasi numidang pung taruk tegi hayeng numidang pung taruk phawba total shutdown laukthokibani paugi mifam adu hai Manipur da hauzik oriba phibam Jiribam degi hauzik phawba mafam khangdan lariba mioising amadi national highway sing thingjinduna miyamda awaba piriba si sarkarna atuba matamda thabak paikhatkadabane Manipur Police ki IGP Operation IK Muiban Hairi Jiribam Jila ki Borobekra Police Station amasung Jakuro Dhor da leiba CRPF ki post militant singna landara kiba adu security force singna matik chana pakum piki mangnai hariba police station asi lanjena duna leiba mioi singi KMSU oiribani Imphal da leiba police headquarter da pangthopa paugi mifam amada Siri Muiban Hai ngarang nungtil pung 2:30 amasung pung 3 adwaida police station amasung CRPF post da RPG amasung automatic khulai yauna afaba makal gi khulai sizinaduna akan mamongda landaraki landarapa aduda manakta leiba yum kaya amangata thoki amadi khara amana maina chaki mangnai landarakpa aduda civil police amasung CRPF ki maikai digisu handuna minute 95 rom nongmai kapnaki tungda security force na mafam aduda thihumbagi thabak chathabada militant taragi hakchang phambangangki loinana AK rifle ahum SLR mari insas rifle ani RPG ama pump action nongmai ama bulletproof helmet amasung magazine phagat pangamki Siri IK Muibana Makatan Hai Nomai Kamnaba Aduda CRPF ki constable ama asok apan nangki amadi hauzik mahak layingli Thogdok agi matungda mafam aduda Assam Rifles CRPF amasung civil police ki ahenba force changsinduna Borobekra police station gi manung chanba Jakura Dhor thi humbagi thabak chathaki thi humbagi thabak aduda lanjena duna leiba misam ani gi haksang phangbangangki makoi Modhupur degi ngaktani Siri Muiban Hai lanjenarakpa mioi taruk nupi ahum amasung angang ahum hauzik phawba thiba khangdri makoi phangnaba thi humbagi thabak chathari Yesterday in Jiribam was that in the afternoon around 2:30 to 3 there was an attack by armed miscreants at this Borobekra police station and also at the CRPF camp just located very nearby there at Jalurato. So in that armed militants they were using RPGs, sophisticated automatic weapon in SAS and SLRs. CRP also after they were attacked one of them got injured to the attack and after the firing stops after about 45 minutes. We found that about 10 militants were found dead and now the police is trying to trace 3 missing women and 3 minor children. That is the situation. Kukijor Markulai Piper Singna Apaba Makalgi Kulai Season Ranjiribamgi Borobekra subdivision in Manung Chanaleba Jakura Dor Karong Amasung Arinagar Dangarang Nuntil Satarkiba Etek Adubu Jiri Apun Balubna Kana Yaning the Pongdorli Lup Asigi Media Sel na Tador Pachero Amadahai Makoina Yum Tarataruk May Tadok Lambagaluna Muitaruk Paduna Puki Pakraba Muising Atuba Matamda Kanduna Makoi Imung Singda Pungkun Marigi Manungda Kusinanaba Sarkana Taurang Lokanaba Lup Asina Apil Torli Salai kanba lup Thawbal Manipur nasu Jiribam Jila digi mioi taruk phaduna pukiba adu sarkarna atuba matamda tekta kaidana aswe engam yaudana kannaba honabiu hairi Imphal gi Khwairaman Kaithel amadi masigi akoibida leiriba kaithel singda pochegi mamal hena yolamba amadi godown da paisinduna thalamba dukan sing kokomi students front gi kangbuna ngasi yengsin kre Manipur thoklibi irang asina maram oiraga national highway singda pochei pusilakpa yadabagi kudong chaba logduna dukan phamliba karbar wala singna pochegi mamal hena yonbra natraga makoi gi godown sindaram paisinduna thambra haina ngasi kokomi students
Front na drive ama chathaki organization asina phongdorpagi matungina national highway singda haujik pot puthok pusin tawbada khudong chadaba kya mayok narabasu masigi mamangda pusilakpa pochai sing godown da thamduna highway thingli haibigi namada mamal tangna yole haiba pau phangbadagi drive asi chathakibani ngasi ayuk anganbadagi Khwairman Kaithelgi akoibida leiriba Kaithel sing Nagamapal Thangal Bazar Pauna Bazar na singbagi dukan singda drive asi chathaki maduda sarkarna lepa mamaldagi yamna ka hena mamal yang wangna yolamba thengnaki hari amaromda mapandagi pochai pusilaktuna miyamgi mateng pangliba karbar tawriba miyamna pochai yonbiba matamda consumer singdagi mamal hena lawduna pochai yonbidanaba Consumer Club Manipurna appeal tawrakli paugi maraktana break ama Apomba khudingma cancer nate tawigumbasung chin lay yari yakhong ngau khanau naton amadi thyroid ta apomba leirabadi matam chana akhang ahei doctor tanabiu NABH phanglaba AOI Babina Specialty Hospital Sajiwa Jail Road Khabaisoi Imphal East chaliba November tha ama chupna ayupung mapal dagi taramathoi phauba free consultation gi khudong chaba pizari hospital asida CMHT PMJAY health card paiba patient khaktana tana Manipur government ki employees sing loinana mahaki imung manung sing gisu kanaba fanghali tabiriba pausi Akashbani Imphal degini Raja Thaki Kala Utsap Lisingani Kunmari Kunmanga ngasi loisingkre samagra siksha Manipurna sinduna ngarangdagi satharakpa utsap asigi ngasi loisinbagi thoram Imphal Jawaharlal Nehru Manipur Dance Academy da pangthokki category taruk vocal instrumental traditional storytelling visual art dance amasung theater gi lamda jila thaktagi khangalagwa mahiroi singna Raja Thaki Utsap asida saruk yaki Masidagi Kangalaba Mahiroi Singna January da Madhya Pradesh ki Bhopal pangthokadriba Jati Thaki Kala Utsapta Manipur gi mahut singani ngasi gi Kala Utsap loisanbagi thoromda saruk yaraduna Education Ace ki Director amasung State Project Director Samagra Siksha Manipur Laisram Nanda Kumar Singna hai Kala Utsap pangthokpagi maruiba pandamde Siksha gi lamda Kala Sanskriti bu sokot hannabani manghai Kendra gi Siksha Mantraloina Kala Utsap asi ingkumja lisingani 15 dagi paikat lakpani mahakna hai ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯍꯥꯟꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯁꯤ ꯑꯥꯔꯠ ꯑꯃꯗꯤ ꯒꯦꯝꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁꯇ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯁꯛ ꯇꯥꯛꯄꯤꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯄꯥꯡꯊꯣꯛꯄ ꯀꯂꯥ ꯎꯠꯁꯕꯁꯤꯡꯗ 2020ꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯑꯦꯋꯥꯔꯗ ꯂꯧꯔꯛꯇꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯆꯠꯄꯤꯒꯗꯧꯔꯤꯕ ꯑꯉꯥꯡ ꯇꯔꯨꯛꯅ ꯖꯅꯋꯥꯔꯤꯒꯤ 2025ꯗ ꯚꯣꯄꯥꯜꯗ ꯄꯥꯡꯊꯣꯛꯄꯤꯒꯗꯧꯔꯤꯕ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯀꯂꯥ ꯎꯠꯁꯕ ꯑꯁꯤꯗ ꯐꯖꯅ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯒ ꯃꯃꯥꯡꯒꯤ ꯆꯍꯤꯒꯨꯝꯗꯅ ꯍꯟꯗꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯨꯕꯤꯔꯛꯅꯅꯕ ꯌꯥꯏꯐꯃꯪꯒꯣꯜ ꯄꯤꯖꯔꯤ Rajya Sarkargi Rural Development amasung Panchayati Raj ki State Rural Livelihood Mission sinduna Senapati Jila ge Khabung Karong Ground da leiba Sanhi Darhi Memorial Sports Complex da thasigi manga digi chatharakpa 13 chuba Regional Saras Mela ngasi loisin-kre loisinbagi thoromda saruk yakiba jila asigi Deputy Commissioner Shrimati Mamoni Dole na hai lamdam masida semilon phaganaba honabada nupi singi chawraba thogdang lei asiguma mela sing tungda toina pangthokani haibagi thajaba phongdokladuna mela asa saruk yariba self help group singna mela asigi kanaba sing kari kari no haibadu khangan biraknaba mahakna haiki Mela asda Tengnopal, Chandel, Tamenglong, None, Imphal West, Ukrul, Kangpopi amasung Senapati Jila dagi lakpa self help group humbudrana saruk yaki Department of Post na sinduna Northeast Circle gi oiba Universal Postal Union gi International Letter Writing Competition da mana phanglakraba siri Nongthongamba Telembu opagi thorom amangasi Superintendent of Post Office Manipur Division Imphal gi office da pangthokre sahi tara mari khakta ngariba Sainik School gi mairoi asina changdamnaba aduda ahanba mana phanglakibani Lamlaki sa usek sing lalomba thingnaba pandamda Central Forest Division Manipurna sapu haraga khangnaba Chinese pangolin gi maku kilogram mari ngarang Imphal iski singwerong khonglang ani karaktagi mioi amadagi phare hari Loktak Yabril haina mingthonba hawbijam chawba singna iba lairik amangasi Loktak Development Authority gi Chairman M Asni Kumar na phongkre National Highway 137 Tamenglong Mahar Road Affected Land and Property Owners Committee na thasigi manga da pangthokiba mifamna National Highway 37 Dailong dagi Jiri Turel phawgi lambi semjenbagi thabak thingjinnaba warep lawri hari mari leinaba authority singna lamgi matik chaba survey tawdaba amasung matik chaba kheti puron pidabana khongthang asi lawkhalakpani Akashbani
Jharkhand Vidhan Sabha Mikhal gi ahanba tangka ki bot hayeng thadanaba sem saba loire tangka asida Vidhan Sabha Kendra nifu humdoida bot thadanagani Akasbani Pawin hai polling personnel sing magi polling station sing da tungnaba hogre tangka asigi damak punna polling booth lising tara manga chahum nifu mari hangdokli Mikhal Santi oina pangthok na bagi damak security force ki company chani hena sinari bot ayuk pung taretigi thadaraga numidang wairam pung manga da loisingani adumoinamak Kendra kuntra mathogi irang thokanba polling booth samapan yankhay dadi bot thadabagi matam numidang wairam pung mari pawbadang oigani Maragasta thasi kunda bot thadanagadriba Jharkhand gi Vidhan Sabha Kendra kuntra humdoi amasung Maharashtra Vidhan Sabha Kendra chani marfuni pangi bot khombagi thabak khamthengna kalle Pradhan Mantri Narendra Modi amasung Griha Mantri Amit Shah na Maharashtra gi tongan ba mafam singda pangthokpa mikhal gi rally singda saruk yaki Congress lo singba Rahul Gandhi na Jharkhand da pangthokpa mikhal gi meeting singda saruk yaki bot masing thasi kulumdoida thigani National Investigation Agency NIA na Tripura gi Sepahi Jala Jila gi Somnamura lamdamda thiyumbagi thabak chatakre Al-Qaeda na Bangladesh masa khara yaurga Bharat sarang na bathon ba honariba aduga mari lenana thiyumbagi thabak adu chathakibani Sarkar gi paun hai BSF Raja Police amasung NIA na Sonamura Police Station gi UNC Nagar amasung NC Nagar da ngarang thiyumbagi thabak chathaki NIA na laibak asigi tongan ba mafam singdasu thiyumbagi thabak chathaki Jammu Kashmir, Karnataka, Nongchu Bengal, Bihar, Tripura, amasung Assam da terrorist loop Al-Qaeda bu sogotpa amasung sel thadaba miyoi singa mari leinaba mafam mapanda tihumbagi thabak chathagibani NIA na hai tihumbagi thabak aduda Al-Qaeda da sel thadabaga mari leinaba chechang kaya marum phagatle Kendra gi Jal Shakti Mantri CR Patel na hari Bharat ki semilon asi water resources ta mipal tangmana Maram oiduna laibak asa leiriba water body sing kanba amasung hingat hanba tangai pade Guwahati da numinini sathagadaba spring set management gi mipam hogdokloduna Kendra gi mantri asin hai laibak asa leiriba ising gi haurakpam sing kannaba miyambu bab tahanba tangai pade natrabadi aikhoi gi tungi punsi asi mami samlakpa yai Manghai Bharana English ani niputare phawbada Bixit Bharat oinaba mangliba manglan asi matik chaba water resources leitrabadi oithokloi Tungda Mantrina Brahmaputra Board ki tara humdoi suba awang bathaki mifam sabhabati oiduna pangthokki Haujik sanabagi pau Khetri Mayum Ganga dagi Walida Wabagai Kangsang da Sathariba Humputaruk Suba Sarsurasan Memorial League Cum Knockout Kang Tournament ki ngasi sanakiba quarter final match amada LSK Wangoina Walida Wabagai bu Panjal Tara Mari Tara Humdoi da Thoikre Ahanba semi final lakliba sagol san nimita Nambolga Hoka sanagani Imphal East ki Laurembam Lekai da Sathariba Ahanba state level SDPO Songtham Anand Kumar Memorial Veteran Football Tournament ki ngasi sanakiba match ta KFC na CMFC bu Panjal Mari ahum da thoiki atopa match amada flag amasung BFC Team B Panjal Chanadana draw chatki DM College of Arts na sinduna pangthokpa ahum suba DMU Inter College Men's Kho Tournament lising ani kunmeri gi ngasi sanakiba final da DM Science na DM University bu Panjal kuntaruk tarataruk ta thoikre Tournament asida DM Science ki Chandra Thoikaram na best player tare Manga suba MNCA Under 16 Boys Naurem Ras Ningthausing Trophy lising ani kunmeri kunmanga cricket tournament ki Lairenjam Public Ground da ngasi sanakiba match singda TCMDC Thongjuna PTCC Pasoibu wicket ahum da thoiki atopa match amada PCC mayai koibina Al Alim Lilongbu wicket manga da thoiki Imphal West District Arm Wrestling Championship tha asigi kunhumdoi amasung kunmari da CRLC Community Hall Sega Road Khairakpam Lekai da pangthoklagani yawningba sanaroi singna association asidagi akopa marol khangba yagani Rajesh Thakachari Ganga Aroibada Maroiba Pau Manipuri tongan balup tara humdoi na ngasi numidang wairam pung taruk tagi hayeng numidang wairam pung taruk phawa total shutdown kaukre Manipur police na hari lanjenar pa mioi taruk nupi ahum amasung angang ahum hauji phawa thiba khangriba asi phangnaba sarkar na honari lamdam asigi kala sanskriti hena chawkhat anaba pandamda numinini chatharakpa kala utchap ngasi Imphal da loisenkre Jharkhand Vidhan Sabha Mikhal gi ahamba tangki board hayeng thadanaba sem chaba loire amasung terrorist singa sel thadabaga mari lenana NIA na Tripura amasung lebak asigi mafam kya da thiumbagi tabak chathakre Pau loijare